Meetei Phurup Scheduled Tribe List Chalhallu Haiba demand Thounaojam leiba Eureka Academy Maheiroi Singna School asida Khongjang Changsinkhre World Meetei Council WMC na Meitei Phurup Scheduled Tribe List Chalhalnaba Changsinkhre Khongjang gi saruk ama oidang ase Eureka Academy Maheiroi Singna Khongjang adu Changsinkhre Khongjang aduda Scheduled Tribe demand ga mari lainaba warol sing iba placard kaya sijinakhe Khongjang Changsinkhre Maheiroi Singna Indo Burma Sugnu Road paring da thoktuda tongan ba phalau kaya su laukhe Khongjang aduda saruk yakhibi Maheiroi amana hai Meitei Phurup ase Scheduled Tribe List chalhanduna Indian Constitution gi makhada protection ihaudrabade Tripura dagi Tripuri se mutkhiba aduga chap manana Meitei hairiba Phurup ase ju soidana mutkhragani World Meetei Council na changsilakliba Khongjang asibu saugatpa oidang ase school asigi Maheiroi singnasu Khongjang ase changsinbani makhat tarakpa Khongjang singnasu Meitei ama oina saruk yakhigani hainasu mahangna makhat takhi Meitei Phurup asi Scheduled Tribe List Sanchinbiduna Indian Constitution gi makhada aikhoibu protection pibidrabadi Tripura dagi Tripuri mutkibagum Meitei Phurup aikhoisu malem asidagi soidana mutkragani WMC World Meitei Council na matam kya gi mamangdagi Meitei aikhoibu ST list sanchinabagi damakta khongthang kya lokatuna lakli asigumba WMC gi achumba senglaba khongthang asi saruk yazabaga loinana ngasi Eureka Academy Thounaojam gi Satra Singna protest rally asi pangthok sabani matung tarakpada WMC na lokhalakpa Meitei aikhoibu ST list sanchinabagi damakta khongthang kya lokhalakadoriba asidasu Meitei ama oina aikoi susaruk yazakhigani saugajakhigani Manipur gi Honorable Chief Minister Pabung Birenasu Meitei aikhoibu ST list chanchinaba hotnabiu aikoi myam gi tungi punsi kanbiu Save Meitei, save indigenous people of Manipur.